Imphal Jirivam National Highway lambi sembagi sing kakpada mong maril tadabadagi thokpa singningkhaibagi thogdokta sahi nouriba nupa macha ama leikhidre thogdok asi ngasi nungthil None District ke Khongsang Police Station gi manung sanba Khongsang Village ta thokibani SKTV News na phangba paugi matungina National Highway lambi paring asi sembagi thabak satharingai nungthil pung amarom tarakpa matamda khanghogdana singningkhairakpadagi lambi aduda khongna atopa angang ahunga puna saminaba Khongsang Village tagi ringungwang faumai sahi mari Apopa damsuilung faumai hairiba sahi nouriba nupa macha asi singleibakna nansinkhibadagi thodok thokpamda leikhidabani mahak Khongsangda leiba JRMA school da nursery class ta tamliba mahiroini thodok adugi matungda excavator sizinaduna pungkhai marom leiba kothoklaba matungda asi baksang adu phangba ngamkhi thodok aduda khul adumaktadagi Thaithuilung kamai sahi taramatoi apopa Abraham kamai amasung ringkhonglung kamai sahi taret apopa Abraham kamai hairiba nupa macha ani sisu asopan nangbadagi nungba siai sida pukhatuna laing sathakhi adomoinamak atopa nupa macha amadi asopan nanghodre hairi makhoi marimak school dagi halaklaga makhoi ge khul adumakta leiminaba amagi yumda satkibani hairi amaromda khunja singi maikei dagi NHIDCL gi makha da lambi sembagi thabak pairiba construction company KCC ge senmi singna singlambi kakpada singmai sing loiroi kakpagi mahutta sap yungna kakpadagi thodok adu thokibani haina pendaba phongdorakle